Lanthokchari Science Magazine Ngasigi Thauramda Thamzari Thawai Panba Kanglup Kharagi Phauna Lon Amadi Shamba Pambina Cancer Cell Hatpa Ngambagi Mayai Thengarakpa Haibe Hiram Sida Department of Biotechnology Manipur University da Guest Faculty on Thaupuriba Dr.Asem Robinson ga Aikoigi Mihud Raichanda Chingtham ga Unaduna Wari Saba Thawai Panba Kanglup Kharagi Phauna Lon Miyubena ngangnariba lol sinataba sanga singna ngangnariba lol khangba haibasina miyuba amadi thawai panba pumna bakal leinariba marisi hena phagatuna afaba ahuma porkani haina kangloloi sing amasung miyamna thajaba thamli masigumba lambel sida miyubena sangsinba ngamba tarabadi ngasigi malem sida mafam pumna makta mahosagi akoibigi phibamsi kaihandana thamnabagi thorang paikhatpasida hena mateng pangsinba ngamgani Malem Laimaida Chahi million Nipandagi Hena Laminaraklaba Thawai Panba Kanglup Singsi Magi Thodang Putuk Naduna Hingminariba Aikoina Kangnaribasi Supnatagi Mubigi Lol Si Kaktani Dictionary Yaudana Mubina Ngangnariba Lol Sing Asigi Lol Amadigi Lol Amada Handopangamba Pambai Sing Nauna Putopa Hobagalunina Ngasidi Akaknaba Mue Kara Amadi Kangloloi Singna Machine Learning Amasung Mubigi Lol Sing Sinabada Hena Kuloide Hariba Machine Learning gi Yang Chokolakliba Kongjel Sina Maram Oiraga Aikoigi Hainabisida Ahongba Amadi Porokpa Hore Hariba Anoba Pambai Asina Mubena Ngangnariba Lol Sing Asidagi Lol Amada Wahanthok Pibadagi Hendoktuna Sangagi Lol Busu Mubena Ngangnariba Lol Sida Handokpagi Lam Sida Sizinaba Yaragadi Yamna Pagani Modern Machine Learning Sina Miyuba Natana Atopa Thawai Panba Kanglup Kaya Haibadi Species Singi Paunaba Yaba Lolgi Wahanthok Manaba Amana Mahut Sinba Yaba Lol Semba Ngamgani Haibasini Sanga Sing Asina Matou Karamna Wari Watai Sanaduna Amaga Pau Paunabage Haibasi Aikoina Kanglaba Amasung Nungaibana Lusinba Yaba Wari Orebadi Zos Oelna Iba Fagi Puba Wakal Sing Piba Lyric Animal Farm Gadi Yamna Kenagani Mahosagum Sahi Kaya Changna Sanga Sing Asina Karigidamak Kari Karam Tongna Amasung Karamba Londada Wari Watai Sanaribono Haibadu Kangdok Naba Kutlagi Pambaina Lepa Laitana Matok Toduna Lakli Sanga gi Maramda Nainariba Kangloloi Sing Amasung Sanga Singi Pauna Lolgi Matangda Nainariba Anigi Marakta Kenaba Wakalo Laibasiki Mahutta Haktengana Sanga Yokliba Musingsna Piba Wakal Loksingdagi Pangba Lol Sina Artificial Intelligence Animal Translator na Aikugi Yumda Yokliba Sanga Singna Kongba Amasung Huina Kongbagi Wahanthok Pibasina Chumba Yamna Heli Hui Singna Pongna Lon Oina Chemical Makal Pheromones Glandular Hormone Chingba Mapongdok Lol Sing Asi Sizine Kangbangam Lon Amabu Kangadaba Lon the Ontokpagi known the Tabak Paikatliba Sendongi Kalaga Tabak Todaba Kutpu Californian Earth Species Project ta Akaknaba Pankai Ama Thamdana Sanga gi Lon Sing Khangdokpa Ngamnaba Artificial Intelligence Amasung Machine Learning Algorithm Sizinari British ki Nungtigi Phongba Pauche The Guardian gi Paudam Matung Inna Earth Species Project ki Co-founder Amasung President Ruskin na Haibada Mahak Amasung Mahaki Khutpuna Thabak Tawba Ngamlingai Amasung Hinglingai Matamda Sanga Singi Phauna Lon Khangdokpa Haibase Makhoigi Amatta Ngairaba Pandamni Makhoina Tauriba Thabaksina Mapung Phana Loisilakpadadi Sanga Singi Phauna Lon Khara Makhai Khangba Ngamgani Miyoibana Ngangnariba Lon Sing Asi Nataba Sanga Singi Lol Singsu Nauna Puthokpa Sak Khangba Ngamgani Hainasu Makhatana Phongdokli Earth Species Project na Pangthok Ningliba Pandamdi Sanga Singi Marakta I Pau Phaunariba Phauna Lonsi Khangdokpa Haibasi Miyoibegi Tawba Ngamba Matik Mayai Amasung Mapung Phana Thizinbadagi Phangliba Chawkhatlakpagi Tangkak Amani Amasung Pokpadagi Loinarakpa Wakhal Loksing Lamchat ka Mari Lainaba Singsigi Masak Takliba Mafam Ama Kalle Haina Lawgani Sanga Singi Pokpadagi Loinarakpa Wakhal Loksing Hainabi Sajatpu Nainabada Camera Sizinari Amasung
Sanga Singhi Hainabi Sajatpu Nainaduna Mioibana Sanga Singhi Pauna Lonsi Karamakai di Kangbangami Earth Species Project na Phongdokliba Wakhalondi Machine Learning Algorithm Sizinaduna Yamna Laina Kangbangamdaba Sanga Singhi Leng Otpegi Ingit Kangdoknaba Sandokna Haiba Ngamba Taragadi Sanga Singhi Ingit ki Londu Ningthina Kangbangamgani Taseng na Aikoigi Punsida Thengnariba Tongan Lol Ngangliba Miyoi Singi Marakta Pau Phaunariba Asigum Apunba Sanga Singi Marakta Su Chapchana I Pau Phaunagani Wari Watai Sanaba Yagani Matang Sida Raskinna Phongdokpada Sanga Singi Phauna Lonse Khangdoknaba Matam Yamna Sangna Changyeng Yauna Chathagadaba Thowong Ama Oibaga Loinana Pukning Changna Paikhatpa Khongthang Ama Mathok Tai Hairi Yamna Charangnaba Yansinnaba Khonjel Marakta Thawai Panba Kanglup Amagi Khonjel Khangdokpaga Mari Lainana Aikoina Khangningliba Pamliba Khonjelbu Khandoktuna Tabagi Thabak Cocktail Party Problem Sibu Mapung Phana Nainabagi Damak Earth Species Project na Yamna Nganna Chephong Amasu Puthokiba Laikre Earth Species Project na Pamliba Biocaustic Cocktail Party Problem Network na Charanglaba Khonjel gi Haurak Phamdagi Sanga gi Arangba Khonjel si Tongana Khaidokpa ngami Deep Neural Network Architecture amani haina lauriba Biocaustic Cocktail Party Problem Network na Amana Amabu Kaunaba Ngang Sakpagi Yansinnaba Khonjel sibu Maning Tamba Yansinnadaba Khonjel Amada Mai Pakna Khaidokpa ngami Rashkin amasung mahaki thiziloi khutpusina biocaustic classification na khonjelbu puthokpa khonjelbu thadokpa amasung khonjelbu loksinbagi thabak pangthoktuna thawai panba kanglup makhal Nepal gi khonjeldi chada marfutara 8.3 khaidoktuna khandokpa amasung khangdokpa ngamkhre miyoi bana ngangnariba lon phauna lon sing asidagidi sanga singna sijinnariba ingit amadi Khonjel gi phauna lon sina yamna hena lui chang chap manaba anem awang gi khonjel gi frequency da khonglabasu sanga singna sijinnariba ingit amadi khonjel gi tongan ba wahan thokti lei thawai panba singi masada karigumba khudong chaba ama phangba natraga awaba taraba matam sanga singna leng otpagi ingit natraga makhoi gi lol khongbasi mahoshana adum tongnei adubu prairie dog hairiba Kanglup asidi yamna khongallagasu makhoida kari phauribage haibadudi chapchana phongdokte dolphin gumna mahausadagi atopa thawai panba sing pharaga chariba wakhal loksing leiba sanga singna khajiktang khongba ngangbadagi hendoktuna makhoigi apamba hena phongdoi rashkinna changyeng amaga mari leinana wafam asibu chummi utnaba dolphin gi pokpadagi loinarakpa hainabi sajat amasung tauba ngamba matik mayaidu utlami kha thangba Australia da phangba yamna tangba uchek makhal regent honey eater se tapna mangsilakpa hauri hairiba uchek makhal sigi mahausana pukning sumhatna khongba nungsiba khonjel taba phangjillaktre kanglon loisingna thajaba thamliba masigi maru oiba maramdi akoibagi phibamda yamna chaungna akaiba pirakpana makol saduna punna kaidongminagadaba papi punna nungsinana leiminabagi khudong chabadu regent honey eater singna phanglaktaba asini regent honey eater na malemgi leimaidagi mutkhiba thoklabadi nungsiba sahek saidada saibanba isai ama amuk hanna taba phangdabaga loinana miyoi kanglup kharana ngangnaramba lon mutkibaga pangkhak oigadawri sanga singi lol khonjel khangdokpa ngamba machine learning sina hena khumang chawchilakpa asina sumatningai oiraba uchek singi nungsiba isai sing tamba khangnabagi lambida changchinbagi khudong chaba phanglagani lol nainariba Swedish computational linguistic Jeshi Karlgren na hai dolphin na khongliba whales amasung krik krik laungna khongliba khonjel se khomjinduna nainarabadi aikhoigi lon se chapchana khangba ngamnabagi anobo wakhal thazaba ama oigani hairi Aroibada amuk thamjari Shamba Pambina Cancer Cell Hatpa Ngambagi Mayai Thengarakpa haiba hiram sida Department of Biotechnology Manipur University da guest faculty ona thopuriba Dr.Asem Robinson ga aikhoigi mihut Raichanda Chingtham ga unaduna wari saba Miyuiba aikoina ningsingba thokdringaidagi hauna furut khunai lingduna magi chatnabi thajanabi thamduna
lamdam asigisu ana layek layuk tingopada sizinaba pambi makhal kaya thaduna thamduna ana layeng sizinaduna lakli hairiba pambi napi singbi singi marakta muktrubi samba nongthrei terai paibina chingba makhal mayam ama laikre ngasi mu puduna lakchari science magazine na Shamba Pambina cancer cell Hatpa Ngambagi Mayai Thengarakpa haiba hiram sida wariwatai sajanaba Akashvani Imphal ki studio da lengsinduna lebiraba Dr.Asem Robinson bu ahanumaktada ikai khumna zabagloina taram nokchari Akashvani busu thagatsari tabiriba mayam busu taram nokchari Dr. Wahogdo oina Shamba Pambi si masi karino masi kadai kadai da fangi aduga magi scientific names na karino haibana chingba pambi si gi oiba background si wapum samlamna amtang hanan tambiyo Shamba Pambi haibasi common name da Indian trumpet tree haina khangnei magi scientific name si Oroxylum indicum haina su khangnei Ayurveda dagi ma si sinakpo oibna magi maming si Ayurveda da panbiram si Saiwanaka haina palame Asian countries sing da ma si medicinal value lei haina mamang dagi amoi traditional medicine sing da sinabagi report ma yamna lei India da su Kerala gi region akoi gi Manipur da akoi na collection tawbada Kurkul gi area aduga Kaching gi area sidagi akoi na yam paksana hoba thengna jai makha tarakpada koi gi Shamba Pambi sina koi cancer cell se hatpa ngamai si Shamba Pambi se koi gi lamdam sida so hana dum sana bagi koi gi report leje doctor natra aduna ngasai gi Shamba Pambi si gi magi mau phutlaga koi thaktoira natraga ngasi koi gi Shamba gi mana se masi koi sanaram bagi report si kamaina yengbe scientific paper sing da leibasi moigi marugi bark haita root bark aduga stem bark aduga moigi pambi sigi mahigi marudagi sungtokpa asi singjina anti-cancer property cheli haidana compound mayam so identify tawramme adubu akoina kupna yeng matamna masi sustainable oidaba Oroxylum indicum si hojik endangered species oire over harvesting oi tawbadagi amasi ayurveda da su palamya aduga hidak semada su yamna sinabanina akoina sustainable oi mongda yengnaba haidana akoina yeng pasina manadagi haibdi manase akoina hekraga so muk chongakpanina aduga monda yamna pambi sida su yamna akoina pressure pi daba haitare aduma oibani na akoina mana sidagi oina isolate tongna bana hona jabane adubu akoina Manipur gi concept ta natraga Southeast Asian countries ki concept ta yeng taragadi chana riba part se mahai Oroxylum indicum gi mahai gi saruk se simadi dum chane akoi Manipur singju oina chane adum doctor na hujigi Shamba Pambi si mato karamna akoi anti-cancer cells yaure na haibagi khanglakpa aduga hujiki hariba pambi si da koi research tongning bagi koi wakhal lai se masi go information ju kitang thambiyo Shamba Pambi si da hana anti-inflammatory properties mayam lei haibase koina khange haibadi thaina dagi su anti-diabetic oiba dagi koi gi cough kumada dagi inflammation da sinai haibase koi report leirabani ayurveda da yamna haid mamangai da koi phutlaga tha kanda khanau gi na ba khotpa su phai ga phai haina na report leijarama bani adugi mathakta modern science na mo moi da yari properties ni sum yang matamda koi gi anti-cancer property leire haibase musu prove tawre aduga yam interesting oiba mana koi gi Dr. Mao Botanical Survey of India gi hana thabuk pubiramba mana survey ama taw matamda Senapati area da 2002 gi paper ni mas Indian Journal of Traditional Knowledge haidna journal amale da mana evidence yauna haitare ko patient ama Barwa Cancer Research Center sida mase nasopharyngeal cancer ne haina mase naraba aduga mana sum survey to matamda wari sa matamda hojiki patient si bark si ki phutlaga thakpadagi magi inflammation ki chang si handharaga normal life ama hingamme hai 97 da masi diagnose tawbajan 2002 do da man report se law adu matung da follow up tawgi basi leigide kari outcome leige habadi koi khatana publication di leitre aduna smine interesting we mayam leibasi da koina traditional knowledge da koina crude oina chabaga adagi koina kari compound yauri haba purify tawning basiga asigi koina tijin bagi apamba ma pulakpa aduna sida nate Shamba sida natana koigi Cancer and Molecular Biology Laboratory MU gi akoi ji pambi mayam da study su tawe do Shamba sina quite interesting way boy na koina khantokhibani masi matang sida yam ngai doctor akoi gi matu karamna akoi gi Shamba Pambi degi hujiki hariba akoi gi cancer cell se hatpa ngambagi properties si akoi yaure kholi habi information mayam ama akoi gi thambirpa bakha tarakpa da akoi gi hujiki hariba akoi gi pambi si akoi ozagi lab ta yengma matamda akoi gi manada phangba property siga mau da phangiba property siga aduga ngasagi Shamba gi masa se phutlaga phangba property tuga karamba ne heli aduga hujiki akoina
cancer cell hatpa ngambagi compound haidra natra protein haidra masigi magi maming si kari ko gi kholi du ga habi matang kitang thambiu thamjaki masigi matang si da kitang sugain haijage haibadi akogi Oroxylum indicum si yamna study tawraba pambi am oi adu mangondagi hana compound si samna habada chrysin Oroxylin A guys anti-cancer property chili haidana prove tawraga layrabani scientific journal singda adubu akoina study tawriba scientific approach sida extraction method akoigi layriba pambi sidagi akoina sungtokpa series the organic oiba solvent mayam sinai adun organic oiba solvent haisi khanak matamda masida phangiba compound sing water solubility ki problem ma lay ising da tumba kitang wa adun hojik sinariba chemotherapy da sinariba compound sing adagi drug development to with mayam na yengnari se ising da soluble oiba sine aduna compound si phangi hairaga su magi property si solubility wat panina amuk masi semtok pa chemical modification mayam to bagi darkar leba akoina focus tawration amu ngasagi organic solvent na extraction to banata ayurveda da ayush method ta nakoina hida wena sinage hairagati hydro alcohol natraga alcohol natraga ising da sungtok pa sinaba phaina hana adum approve tawga leiraba aduna akoina sidai da water soluble fraction doini yang ne koina yang basina akoina manada gi water soluble fraction da yang matamda anuba compound ma identify tabe hana sukteng theng na gidriba compound ma anti-cancer property chenba anti-metastatic oiba compound ma chele masi akoina NMR torga identify tawre FTIR thare aduga magi mask adagi magi structure pasan on to tijal matungda masi akoina oroxyquinone haina thole masi quinone derivative ni masi aduga hana phangiba compound si totally different oiba masi aduna ma akoina novel compound haina akoina masi akoina akoi lab tagi akoi Manipur dagi puthok pane na akoina masi publication su tawjakhra laiba hujiki doctor na thambiri ba koi anti cancer property compound akoi novel compound se basa koi patent gati to biba laibira bra patent to basi akoina masi patent tawdre haibadi yamna competitive oiba kano ina environment oina akoi gi scientific community se na patent tawra matungda amromda masigi matang thijan basi limitation yam leiga do patent si amuk tawre hairagadi mi na su claim torok matamda decision matamda permission num loktok loksin akoi dagi yam to tingda ga do pot development hadi drug ama development to matam chahi kun muk chang tasena clinical trial to matamda fazana akoi na identify to matungda prove to matungda patent to rabudi mayam da available oibasi yam thu ga ne aduna tabida akoi na nganta na si anuba ma leire han patent to sangita kitang limitation leiga akoi na khangiba masu leiba haidi akoi gi mi bu khunai gi da akoi kana na bagi da makta ngasagi akoi patent do akoi to da bida akoi publication akoi tawraga usike hariba anti cancer property akoi novel compound se mayam da loina khangan bane ba natra mane aduma thame adagi atopa mana ngasagi natural compound as such masi patentable oidabagi mong amsulai aduga magi hoi process of purification ti patent to bayai aduga akoina amurom da yengpoda publication to hoba sina akoina hana claim to ho sigi pot se akoi som da identify to gi bani molecule anobani haiba si claim to ga wide research oina pamak pa koina sigi maram oira ka koi patent file to gi da bani adumakpu akoina handaki anoba mo oina han identify to ga lerba compound ani chrysin amasung Oroxylin A and anti-cancer property chele na hariba compound ani si mana dagi amok akoi gi research team sina co-crystalloid siso ahan boina oido natural co-crystalloid akoina puthokpa ngamme crystallization si asengbadi chemical laboratory sing the compound in crystallization to bane ado akoina tawsina purification method si hongto ga akoina compound ani si co-crystalloid na puthorakpa ana co-crystal sina drug efficacy henkalaka do ana sigi simadi akoina patent file tawre adu publish su tawre patent grant makti tawraktri handaki march ta masi publish tawre ana aham boina akoina compound makal ani ni Oroxylin A ga adagi chrysin ga gi co-crystal ama aduga ngasai gi oroxyquinone haibsina pura totally novel compound mo hujiki hariba compound ani se masigi khena basi kitang thambiyo compound ani si moi si solubility isam samna koina mayam na khangna bu haida harga solubility diam khenai koi chrysin ga Oroxylin A ga gi compound sina moina water soluble oidi aduga hujiki oroxyquinone sina water soluble oiba adu ani si purification method ta yamna khenana lei aduga efficacy da di ko anima ki comparison di check tawdri hoji pawde makha tarapta koi ozagi koi gi hujik Manipur University gi department of biotechnology da leiba cancer and molecular biology division gi lab ta tawbagi process se koi tabiri basing da kitang sandokna thambi bi yabra haidi the way of purification se
ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯦ ꯁꯦꯂꯦꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯑꯦꯟꯇꯤ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯄꯣꯝꯕ ꯇꯪꯕꯗ ꯇꯩꯕꯗ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯝꯕꯤꯁꯤꯡꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔꯒ ꯃꯣꯏꯁꯤꯡꯁꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯍꯥꯏꯅ ꯇꯧꯋꯦ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯀꯦꯟꯁꯔ ꯁꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔ ꯁꯦꯜꯕꯨ ꯑꯣꯏꯔꯣ ꯂꯪ ꯀꯦꯟꯁꯔ ꯁꯦꯜꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔ ꯁꯦꯜꯕꯨ ꯑꯣꯏꯔꯣ ꯑꯦꯛꯖꯥꯝꯄꯜ ꯈꯔ ꯁꯨꯝ ꯍꯥꯏꯖꯕꯅꯦ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯐ꯭ꯔꯦꯟ ꯗꯣꯁꯇ ꯃꯣꯏꯁꯤ ꯇ꯭ꯔꯤꯠ ꯇꯧꯔꯒ ꯌꯦꯡꯉꯦ ꯍꯥꯏꯕꯗꯤ ꯀꯦꯟꯁꯔ ꯁꯦꯜꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯇ ꯀꯜꯆꯔ ꯇꯧꯔꯒ ꯍꯧꯍꯜꯂ ꯃꯇꯨꯡꯗ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯣꯁ ꯏꯐꯦꯛ ꯑꯃ ꯌꯦꯡꯉꯦ ꯗꯣꯁ ꯏꯐꯦꯛꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯅ ꯀꯦꯟꯁꯔ ꯁꯦꯜꯁꯤꯡꯁꯦ ꯍꯥꯠꯄ ꯉꯝꯕ ꯁꯤꯡꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤꯁꯤꯡꯁꯦ ꯈꯟꯇꯣꯛꯑꯦ ꯈꯟꯇꯣꯛꯑ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯡꯇꯣꯛꯑꯕ ꯀ꯭ꯔꯨꯠ ꯑꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯁꯤꯡꯗ ꯇꯤꯡꯉꯒ ꯅꯠꯇ꯭ꯔꯒ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯁꯨꯡꯇꯣꯛꯑꯕ ꯃꯍꯤꯁꯦ ꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯃꯦꯇꯣꯒ꯭ꯔꯥꯐꯤ ꯇꯧꯏ ꯀ꯭ꯔꯣꯃꯦꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕꯗꯤ ꯗꯤꯐ꯭ꯔꯦꯟ ꯃꯦꯊꯗ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤ ꯀꯝꯄꯥꯎꯟꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯍꯟꯕꯅꯦ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯁꯤꯗ HPLC ꯍꯥꯏꯅ ꯍꯥꯏ ꯄꯔꯐꯣꯔꯃꯦꯟꯁ ꯂꯤꯀ꯭ꯋꯤꯠ ꯀ꯭ꯔꯣꯃꯦꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯅ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯃꯦꯁꯤꯟ ꯑꯃ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯐ꯭ꯔꯦꯛꯁꯟꯁꯤꯡꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯝꯄꯥꯎꯟꯁꯤꯡꯁꯦ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯐ꯭ꯔꯦꯛꯁꯟꯗ ꯏꯐꯦꯛꯁꯦ ꯍꯦꯟꯅ ꯐꯪꯒꯦꯗꯣ ꯑꯃꯨꯛ ꯌꯦꯡꯉ ꯃꯇꯨꯡꯗ ꯐ꯭ꯔꯦꯛꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄ꯭ꯔꯣꯁꯦꯁꯁꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯔꯛꯄꯅꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯀꯝꯄꯥꯎꯟ ꯑꯅꯤꯁꯦ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯄꯦꯇꯦꯟ ꯇꯧꯔꯦ ꯑꯗꯒꯤ ꯑꯃꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯈꯪꯅꯔꯕ ꯀꯝꯄꯥꯎꯟꯅꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯀꯦꯟꯁꯔꯁꯤ ꯍꯥꯠꯄ ꯉꯝꯃꯛꯄꯗ ꯑꯩꯈꯣꯏ ꯍꯥꯟꯅꯅ ꯀꯦꯟꯁꯔꯁꯤ ꯍꯥꯠꯄ ꯉꯝꯕꯒꯤ ꯀꯝꯄꯥꯎꯟ ꯃꯌꯥꯝ ꯑꯃꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤꯒ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯔꯤꯁꯔꯁ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯑꯣꯏꯅ ꯐꯪꯉꯤꯕ ꯀꯝꯄꯥꯎꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯥꯟꯁꯤꯟꯅꯔꯒ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯩꯈꯣꯏ ꯀꯝꯄꯥꯎꯟ ꯑꯃꯒ ꯑꯃꯨꯛ ꯗꯦꯕꯂꯞ ꯇꯧꯕꯒꯤ ꯂꯦꯞꯀꯗꯤ ꯄ꯭ꯂꯥꯟ ꯇꯧꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯔꯤꯁꯔꯆ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯃꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯒꯁꯤꯡꯁꯤ ꯀꯦꯃꯣꯊꯦꯔꯥꯄꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯒꯁꯤꯡꯁꯤ ꯏꯐꯦꯛꯇꯤꯚꯇꯤ ꯌꯥꯝ ꯑꯣꯏ ꯑꯗꯨꯕꯨ ꯑꯦꯁ ꯌꯨꯖꯨꯋꯦꯜ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯏꯐꯦꯛ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯂꯦꯇꯔꯦꯜ ꯗꯦꯃꯦꯖ ꯍꯥꯏ ꯅꯣꯔꯃꯦꯜ ꯁꯦꯜꯁꯤꯅꯁꯨ ꯌꯥꯝꯅ ꯏꯐꯦꯛ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕꯁꯤ ꯁꯥꯏꯟꯇꯤꯐꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯧꯕꯁꯤ ꯗ꯭ꯔꯒꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯥꯏꯠ ꯏꯐꯦꯛ ꯌꯥꯝꯅ ꯋꯥꯡꯗꯕ ꯏꯐꯤꯀꯦꯁꯤ ꯋꯥꯡꯕ ꯂꯣ ꯗꯣꯁꯇ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯁꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯈꯟꯖꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯟꯖꯈꯤꯕ ꯀ꯭ꯔꯣꯛ ꯀ꯭ꯔꯤꯁꯇꯦꯜ ꯍꯥꯏꯗꯨ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯦ ꯑꯗꯩ ꯀꯝꯕꯤꯅꯦꯇꯣꯔꯤꯌꯦꯜ ꯗ꯭ꯔꯒ ꯍꯥꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯗ꯭ꯔꯒ ꯑꯃꯒ ꯄꯨꯟꯁꯤꯟꯅꯔꯒ ꯃꯣꯏꯒꯤ ꯏꯐꯤꯀꯦꯁꯤꯁꯤ ꯑꯦꯟꯍꯥꯟꯁ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯣꯛ ꯀ꯭ꯔꯤꯁꯇꯦꯜ ꯑꯣꯏꯅ ꯄꯨꯊꯣꯛ ꯇꯥꯔꯒꯗꯤ ꯗ꯭ꯔꯒ ꯑꯅꯤꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯔꯒ ꯂꯩꯇ꯭ꯔꯦ ꯄꯨꯂꯞ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯐꯤꯖꯤꯌꯣꯂꯣꯖꯤꯀꯦꯂꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯉ ꯃꯇꯨꯡꯗ ꯀꯥꯏꯊꯕꯗꯤ ꯌꯥꯕ ꯑꯗꯨꯒ ꯏꯐꯤꯀꯦꯁꯤꯁꯤ ꯍꯦꯟꯒꯠꯍꯟꯕ ꯁꯤꯒꯨꯝꯕꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯄꯦꯛ ꯑꯣꯏꯅ ꯊꯝꯖꯔꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯥꯎꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯊ꯭ꯔꯣꯠꯀꯤ ꯀꯦꯟꯁꯔꯒꯤ ꯑꯗꯒꯤ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔ ꯑꯗꯒꯤ ꯂꯪꯁ ꯀꯦꯟꯁꯔ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯀꯦꯟꯁꯔꯅ ꯈꯤꯇꯪ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯐꯦꯛꯇꯤꯞ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯣꯔꯣꯛꯁꯤꯀꯨꯏꯅꯣꯟꯁꯤ ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔꯗ ꯁꯦꯜ ꯂꯥꯏꯟ ꯑꯅꯤ ꯌꯦꯡꯉꯦ LN ꯀꯦꯞ ꯍꯥꯏꯕ ꯑꯃ ꯍꯥꯏꯂꯤ ꯃꯦꯇꯥꯁꯇꯦꯇꯤꯛ ꯑꯣꯏꯕ ꯑꯃ PC3 ꯑꯅꯤꯁꯤꯅꯦ ꯑꯗꯒꯤ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔꯒꯤ ꯍꯤꯂꯥ ꯁꯦꯜ ꯑꯗꯨꯒ ꯂꯪ ꯀꯦꯟꯁꯔꯒꯤ A549 ꯑꯗꯨ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ MCF ꯃꯣꯏꯁꯤꯡꯁꯦ ꯂꯣꯏꯅ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯏꯐꯦꯛꯇꯤቭ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ PC3 ꯄ꯭ꯔꯣꯁꯇꯦꯠ ꯀꯦꯟꯁꯔꯁꯤꯗꯤ ꯌꯥꯝ ꯏꯐꯦꯛꯇꯤቭ ꯑꯣꯏ ꯑꯗꯨ ꯍꯤꯂꯥꯒ ꯁꯦꯀꯦꯟꯗꯤ ꯍꯤꯂꯥꯁꯤꯁꯨ ꯌꯥꯝꯅ ꯏꯐꯦꯛꯇꯤቭ ꯁꯔꯚꯥꯏꯀꯦꯜ ꯀꯦꯟꯁꯔꯁꯤꯁꯨ ꯌꯥꯝꯅ ꯏꯐꯦꯛꯇꯤቭ ꯑꯣꯏꯅ ꯂꯧꯋꯦ ꯑꯩꯈꯣꯏꯅ ꯃꯔꯛꯁꯤꯗ ꯗꯣꯛꯇꯔꯗꯒꯤ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯀꯝꯄꯥꯎꯟꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁꯨꯡꯗꯣꯛꯑꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯌꯨꯔꯤꯐꯤꯀꯦꯁꯟ ꯃꯦꯊꯠ ꯃꯌꯥꯝ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯌꯦꯜꯒꯤ ꯑꯣꯏꯅ ꯃꯁꯤ ꯑꯩꯈꯣꯏ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯁꯥꯝꯕꯁꯤ ꯃꯅꯥꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯧꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯐꯨꯠꯂꯀꯥꯟꯗ ꯆꯥꯡ ꯅꯥꯏꯅ ꯊꯛꯄꯁꯤꯅ ꯍꯥꯏꯗꯤ ꯄꯋꯥꯃꯨꯛꯀꯤ ꯆꯥꯡꯗ ꯅꯠꯇ꯭ꯔꯒ ꯁꯝ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯥꯁꯃꯨꯛꯀꯤ ꯆꯥꯡꯗ ꯑꯩꯈꯣꯏ ꯊꯛꯄꯁꯤꯅ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯗꯕ ꯔꯣꯝꯗ ꯆꯠꯈꯤꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏ ꯄꯣꯁꯤꯕꯜ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀ꯭ꯋꯦꯁꯟꯅꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯅꯁꯨ ꯍꯦꯠ ꯍꯤꯗꯥꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯍꯦꯠ ꯀꯃꯥꯏꯅ ꯆꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀ꯭ꯋꯦꯁꯟ ꯑꯃ ꯍꯦꯛꯇ ꯇꯧꯅꯩ ꯃꯁꯤ ꯌꯥꯝꯅ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯀꯦꯟꯁꯔ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯦꯜ ꯁꯤꯕ ꯍꯥꯏꯕꯁꯤ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯝꯄꯥꯎꯟ ꯑꯃ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯗ꯭ꯔꯒꯀꯤ ꯃꯥꯒꯤ ꯗꯣꯁ ꯑꯃꯁꯨꯡ ꯇꯥꯏꯃꯤꯡꯗ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯋꯥꯠꯅ ꯆꯥꯔꯒꯁꯨ ꯏꯐꯦꯛꯇꯤቭ ꯑꯣꯏꯗꯕ ꯍꯦꯟꯅ ꯆꯥꯔꯒꯁꯨ ꯑꯁꯣꯛꯄꯗ ꯂꯣꯏꯅ ꯂꯥꯛꯄ ꯑꯗꯨꯅ ꯇꯁꯦꯡꯅ ꯀ꯭ꯔꯨꯠ ꯑꯣꯏꯅ ꯆꯥꯕꯒꯤꯗꯤ ꯑꯩꯈꯣꯏ ꯔꯤꯀꯃꯦꯟ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯗꯣꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯅꯤ나 ट्रायल कई तौर कमायन मागी टॉक्सिसिटी कई येंद्रीबनिना अदुबु अखोइना ट्रेडिशनल ओइना चानरीब मओंग हाइबदि सामबगी महीसी सिंजुगुंबा दुम चाने मरक मरकता हाइता माइ सीजनल ओइना अदुना फंक्शनल फूड लोमदा लाक्ता प्रिवेंटिव मेजर रोमदा अखोइना फंक्शनल फूड लोम सुम थमा चाबीबदि ए थोइना काइरोइद्राना खल्लि कइनो द ममांगि चानर अबनिना मसी थोइना काइब लैतेना खंजे अदु हेन्ना अखोइना
चासनबा नत्रगे हेंजनबगी सरुक अमा यावरागदी अमुक मासे टॉक्सिसिटी लेबनिना अदुगी साइड इफेक्ट अमदी सोइदन लेगनी मखा तारकपदा हुजिकी खोइना खनने नरीबा खोइगी सामबगी पाम्बीदगी फंगईबा खोइगी कंपाउंड सिंगसे सिनतबा कंपाउंड अतै लेरमगनी हाबिगी थाजबा लेब्रा अदुगा मसिगी तुंगी ओइबा फ्यूचर एप्लीकेशन से खोइ कर्म मोंगदा येंगी हाबिदसु खितंग थंबिरम सामबगी द खोइना आइडेंटिफाई तौरिबा कंपाउंड सिंगसे नतबा कंपाउंड अतोपा मयाम लेरमबगी पॉसिबिलिटी ले हाबिदि मोइगी खोइना येंगी से पाम्बी सिगी स्टेज मयाम सु येंग मतमदा मयाम थोलपसु ले मोइगी स्टेज ऑफ ग्रोथ हाइतारे नौरिंगेदन करी तो लिसलकान करी तो है मागी सेकेंडरी मेटाबोलाइट ओइना तौबनिना ड्रग सिंगसे अन स्टेज ऑफ डेवलपमेंट की मतुंगिना ड्रग सिंग मखल मतेन मयाम लेबगी पॉसिबिलिटी ले अदुगा अखोइना फ्यूचर प्रोस्पेक्ट हाइजरगदी हौजे खोइना आइडेंटिफाई तौरिबा ड्रग सी ऑरोक्सीक्विनोन हाइस एंटी मेटास्टेटिक ओइबा पोटेंशियल लेबा हैबसी कैंसर ट्रीटमेंट ददी याम एडवांस ओइबा कनो मने हेन थिजनबा याब मफम मने हाइतारे कैंसर न सी रइसे अखोइना मेटास्टेसाइज तौरकान सीबने मीसिंग कैजुअलिटी लाइव फेटेलिटी लाइज अना मेटास्टेसिस से प्रिवेंट तौब ngam तारगदी लोकलाइज तौब कैंसर होय तारगदी मोइसिंग से एक्सरसाइज तौरगा तो मेथड होइना सर्जिकल मेथड अदम रिमूव तौगिबसु याय अन मेटास्टेसाइज तौब प्रिवेंशन से सी एंटी मेटास्टेटिक ड्रग हाइबस देउजिक डेवलपमेंट लेट्रिबनिना मसिदा हेना तिजनबगी पॉसिबिलिटी याम चावना लेबा एरिया मोय डॉक्टर ngasai panbikiba khoi compound ani pulla kanda khoi patent registration ni thabigibdo karigumba patent si registration ni yare hana tharakpa matamdadi akhoi gi tungi haitare ko from the local to global market adagi amoromda mu akhoi gi malim sida yamda kinaraba akhoi gi cancer sing si akhoi gi malim sidagi akhoi gi maruena Manipur university gi lab dagi akhoi na miyobda khudol ama pibagumni haitare ko hujiki compound ani pulla kanda akhoi patent tawturi base ado masi yaraba matungda अखोई फ्रॉम क्लिनिकल दगी ह्यूमन ट्रायल तौनबा कंपनी गा वरी सानबदी लेबिरब्रा नत्रगसु अखोई गी मणिपुर गी गवर्नमेंट गी ओबा अखोई गी स्टेक होल्डर मयाम मना अखोई गी सिकी हारिबा एंटी कैंसर प्रॉपर्टी से अखोई मणिपुर दगी ओबा ड्रग से अदगी अखोई फार्मा कंपनी अमा डेवलप तौरकांदा अखोई गी मार्केट फंगनबगी प्लान गदी लेबिब्रा हाउसिंग मकी पेटेंट फंगद्रिबनिना फार्मास्यूटिकल कंपनी गा वरी सानबदी लेजद्री अदुबु अखोई गी फ्यूचर प्लान दा अखोई गाइड अदुगा प्रोफेसर लिसम संजू कुमार अदुगा अखोई टीम से अखोई वरी साना मतमदा अखोइना हौजिकी ड्रग से नेक्स्ट स्टेज ऑफ ट्रायल हाइबदी प्री क्लिनिकल दगी क्लिनिकल ट्रायल चलब मतुंगदा करिगुंबा इफिकेसी से लेरे नत्रगा अखोई मसी ड्रग ओने डेवलप तौबा यारे हाइतागदी अखोई किसु source of drug si kari do erkade haita dik nasa gi samba gi mana si erkadorine akoina sustainable way method ta yeng taragadi ona samba si endangered species oibani na red data book to su lay ba oibani na akoina heavy harvesting sum ya roida aduna interested oiba akoi gi farmer natra cultivator singna samba gi pambi si tharaga mana si when harvest toraga extraction lom da changi taragadi masi senmilon na mayam chawna lakani na su khanje ado global market lom da lakado ni production je koina crude oina bu sung to ga su natraga purified oina compound na sungi taraga su akoi gi Manipur da pharmaceutical company me establish tobang ngamdre mak hairaga su ngasai gi sung to over compound sing je high value oina mapanda pharmaceutical company sing the certified oina thawa ya ba gi possibility pauti koina future plan da thamjai Shamba Pambina Cancer Cell Hatpa Ngambagi Mayai Thengarakpa Haibe Hiram Sida Department of Biotechnology Manipur University da guest faculty in Thaupuriba Dr.Asem Robinson ga aikhogi mihut Raichanda Chingtham ga unaduna wari saba tahan jakiba ga loinana ngasigi Science magazine lanthokjaba matang asda loizari mathang leipak pokwa numit pungpham asimakta da amuk phangbigani Science magazine